ꯑꯩꯈꯣꯏ ꯂꯣꯟꯅ ꯏꯃꯥꯅꯤ ꯃꯌꯦꯛꯅ ꯏꯄꯥꯅꯤ ꯑꯗꯨꯅ ꯂꯣꯟ ꯑꯃꯁꯨꯡ ꯃꯌꯦꯛ ꯏꯁꯥꯒꯤ ꯂꯣꯟꯒꯤ ꯏꯌꯦꯛ ꯈꯪꯖꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯁꯨ ꯈꯪꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯅꯤ ꯑꯗꯨꯕꯨ ꯑꯁꯥꯝ ꯒꯣꯔꯃꯦꯟꯠꯅ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯠ ꯁ꯭ꯀꯨꯜꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯃꯩꯇꯩ ꯃꯌꯦꯛꯇ ꯂꯣꯏꯅ ꯑꯣꯟꯊꯣꯔꯛꯑꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯃꯩꯇꯩ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ LP ꯁ꯭ꯀꯨꯜ ꯑꯣꯖꯥꯁꯤꯡꯕꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯗ ꯇꯥꯛꯄꯤꯒꯗꯧꯔꯤ ꯍꯥꯏꯅ ꯇꯥꯖꯩ ꯑꯗꯨꯒꯤꯗꯃꯛ ꯇ꯭ꯔꯦꯅꯤꯡ ꯁꯤꯟ ꯂꯥꯡꯂꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ NEP 2020ꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯅ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯈꯪꯖꯤꯟꯕ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯃꯌꯦꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝ ꯁ꯭ꯀꯨꯜ ꯄ꯭ꯔꯥꯏꯚꯦꯠ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕ ꯃꯅꯤꯄꯨꯔꯤ MIL ꯂꯧꯗꯨꯅ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯗꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯍꯥꯏꯗꯤ ꯏꯁꯥꯅ ꯚꯣꯂꯨꯟꯇꯔꯤꯂꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕ ꯃꯩꯇꯩ ꯂꯣꯟ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛ ꯂꯧꯕ ꯑꯉꯥꯡꯁꯤꯡꯕꯨ ꯈꯣꯝꯖꯤꯜꯂꯛꯑꯒ ꯑꯩꯒꯤ ꯏꯔꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯈꯣꯝꯖꯤꯜꯂꯛꯑꯒ ꯏꯔꯩꯀꯥꯏ ꯑꯉꯥꯡꯁꯤꯡ ꯈꯣꯝꯖꯤꯜꯂꯒ ꯑꯩꯅ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯃꯅꯨꯡꯁꯤꯗ ꯁꯝꯃꯔ ꯀꯦꯝꯞ ꯑꯣꯏꯅ ꯑꯩꯅ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯔꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝ ꯁ꯭ꯀꯨꯜ ꯑꯣꯖꯥꯁꯤꯡꯁꯨ ꯃꯊꯪꯗ ꯑꯊꯨꯕ ꯃꯇꯝꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏꯗꯁꯨ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯇꯥꯛꯄꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯏꯔꯩꯀꯥꯏ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯑꯩꯒꯤ ꯀꯦꯝꯞ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯖꯤꯛ ꯑꯩ ꯇꯥꯛꯄꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩ ꯌꯦꯡꯍꯟꯖꯔꯒꯦ ꯃꯌꯥꯝꯗ ꯑꯣꯛ ꯑꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯥꯔ ꯑꯍꯨꯝ ꯊꯣꯛꯑꯒ ꯃꯌꯥꯏꯗꯩ ꯁꯨꯃꯥꯏꯅ ꯀꯛꯄ ꯑꯗꯩꯗꯤ ꯁꯝꯅ ꯑꯩꯈꯣꯏ ꯃꯤꯒꯤ ꯁꯝꯅ ꯀꯔꯤꯅꯣꯁꯦ ꯁꯝ ꯑꯗꯨꯒꯩꯁꯦ ꯂꯥꯏ ꯄꯔꯦꯡ ꯑꯃꯗ ꯁꯨꯃꯥꯏꯅ ꯀꯣꯛ ꯁꯝ ꯂꯥꯏ ꯑꯩꯈꯣꯏ ꯏꯪꯂꯤꯁꯀꯤ ABCDEF ꯍꯥꯏꯅ ꯄꯔꯦꯡ ꯑꯃꯗ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛꯀꯤꯁꯨ ꯀꯣꯛ ꯁꯝ ꯂꯥꯏ ꯑꯗꯒꯤꯗꯤ ꯃꯊꯪꯗ ꯃꯤꯠꯅ ꯑꯃꯨꯛ ꯑꯁꯤ ꯁꯨꯃꯥꯏꯅ ꯆꯤꯡꯉꯣ ꯁꯤ ꯆꯤꯡꯉꯣ ꯁꯤ ꯆꯤꯡꯉꯣ ꯁꯦ ꯑꯁꯤꯒꯤ ꯁꯤ ꯀꯩꯅꯣ ꯃꯤꯠ ꯃꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒꯩꯗꯤ ꯑꯃꯨꯛ ꯑꯃꯨꯛ ꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯄꯥ ꯁꯨꯃꯥꯏꯅ ꯄꯥ ꯑꯗꯨꯒꯩꯗꯤ ꯅꯥꯅ ꯁꯨꯃꯥꯏꯅ ꯁꯦ ꯑꯗꯩꯗꯤ ꯃꯤꯠ ꯄꯥ ꯅꯥ ꯑꯩꯈꯣꯏꯅ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥ ꯅꯥ